kukizo singna khundariba mafam singda Meitei sing satok jasin tauba yaroi haina BBC na phongdorakhre. Ministry of Home Affairs amasung kukisu militant singa wari sanaduna su agreement sahi ama sangdokraba matung kukizo council na NS2 Imphal Dimapur lambida miyamna maningtamna sathok jasin tauba yanaba amadi nongmagi tangai fadaba potjai sing pusilakpaga mari leinana free movement hangdokpada yare haina lauthokibadu sanaba yaroi haina Village Volunteer Coordinating Committee na thadropa cherola mana hairi Committee asina thadropa cherola mana hairibana su sangdokna bagidamak exchange oina National Highway 2 Imphal Dimapur lambi free movement hangdokpada yare hairibasi nakal namatagi oiba warep oibaga loinana masi akanna mongda condemn tawi hairiba warep asi miyam maru oina hojik thokliba kangloki irang asina hakthengnana saitheng phangliba stakeholders singa tanaramdana laukiba warep amani maramaduna hairiba warep asi sanaba yaroi kukizo miyamgi separate administration pidru phawba kukizo territory da Meitei miyam sing free movement tawba yaroi Village Volunteer Coordinating Committee gi maikai dagi kukizo council boycott tawre kukizo council na lauthokiba warep asiga mari leinana tholakwa afafatagi daita pumba lup aduna pujagadabane su group sing asi kukizo Miyamgi mihut nate makhoina India government ga su pek sangdok na bawarep lawbada ekhoina yet palaite loina su group singidamak Manipur gi territorial integrity saugat na bakhan batarabasu hairiba warep adu kukizo miyamgi political gi oiba apamba amasung apunba gi oiba warep nate maramaduna community asigi mioi khudimagna amata oina punsinaduna kukizo miyamgi interest asinga na thabak tawna basu apel tawri hairi Thadou gi lusingba nekam zom hauge haksang phangkhre asumba wild phangdri phawba mathau mangam pangthokiroi hairi Manipura hojik thokliba kangluki hatna sunaba asi loisel hanna bagi matangda Meitei CSO singa wari sanabada saruk yar bagi dama kuki militant singna hat ki Thadou gi lusingba nekam zom hauge thawa yawdarba haksang turel amadagi phangba ngamkhre suspension of operation su agreement ta khuyek pi bada yawriba kuki revolutionary army KRA gi kadar manga mihat asida senai haina maral siba Khabani Zerak Sida Thadou NP Assam na thadropa cherol amana hai August 13 da Assam ki Karbi Anglong district manung channa laiba RK Manjada KRU UKDA amasung KLA gi militant singna nekam zomhau hat ki bagi thawong adu akana mong da condemn tawi mihat thina hatpi ramlaba Thadou lusingba adu ki thawa yawdarba haksang phangba tarabusu miha asigi matang da asumba wild phangdri phawba aroiba mathong mangam pangthoktana ba Thadou NP Assam Thadou Women's Association Thadou Literature Society amasung Thadou Students Association na warep laure thawdo asigi matang da Thadou NP Assam na taliba demand sing de nekam zom hau hat kibagi thawdo adu National Investigation Agency NIA da thigat halaga mara leba sing matik saba cherak phanganba Thadou gi saktam kahandana thambaga loinana namduna kuki gi manung chalhandaba KRA UKDA KLA ga khuyek pinariba su sana handabaga loinana lupsing asigi militant punamak takthokiba militant singi camp hongdokiba mihar asida chenariba suspension of operation da khuyek pikraba KRA UKDA KLA amasung kuki National Assembly Assam gi lusingba sing phaba laikhidrabagi imungda matik chaba compensation piba amasung Karbi Anglong da nekam Thadou Peace Memorial linkhatpiba asna singba yauri Churachandpur BVIP lakpada Thadou gi identity losenba yaroi hana thamlakle Churachandpur district ta thasigi tarahumdoi da BVIP lakadoriba sida Thadou culture gi dance bu kuki cultural dance haina utnaba thorang tawriba se Thadou community bu lan ohannaba oibana masi yaba ngamloi hana Thadou Students Association General Headquarter gi wangangloi Biki Thadou na thadrokpa cherola mana hairi cherols na makha ta na hairibana Thadou singa si masagi oiba cultural identity amasung tradition lejaba kanglop amani kuki cultural dance haiba laite kisingna Churachandpur district ta BVIP lakpada utkadoriba asi Thadou cultural dance ne any kuki tribe haiba sing asi masagi ethnic identity laitaba kanglop singni Thadou singi miyoi kya ama kuki supremacist singna hatkiba leire handakta su Thadou Cultural Society Assam gi chairman nekam zomhau yauna hatkibagi thodok leiriba asini kuki su militant singna Thadou gi miyoi kya hatkibagi thodok kya sing asida Thadou gi miyam awaba kya khangduna laklei Churachandpur da BVIP lakpo gi program da Thadou cultural ga asengba adu utkadabani Thadou identity asi official record public program oina sakhangbigadabani Thadou sing justice amasung engna sikna leiba pami haina sero asida palakle
National Highway the maning tamna chathok chasin tawba yahangadabane haiduna Sekmai Bazarda nupi oibisingna sit and protest sathakre imagi Meira na Sekmai kanba nupi lup amadi People's Progressive Alliance Manipur PPAM go khusamnaduna ngasi September 5 dagi hauduna Manipur miyam pumba National Highway singda free movement tawba yahangadabane haina sit in protest ki khongjang sangsin khre ngasi Sekmai Bazar masing yamlaba nupi singna saruk yaduna sit in protest ki khongjang asi sangsin ki khongjang adu da saruk yakibi imagi Meira gi lusing biti ai sujata na phongdo ki bada Manipur da thokliba lan asina maram oiduna sahi ani makhairom National Highway sing da Meitei singna satpa yadana leire atopa phurup sing gi mi singna chathok chasin tawrabasu Meitei phurup sing khaktana satpa yadana leire Meitei ga kuki ga lan sonarabasu Meitei ekhoina National Highway sing da makhoi pu satpa yaro haiba leikide aduga Meitei ekhoina National Highway da amadi maikai mari makta karigi da makta satpa yahandribano masina takpadi India gi democracy gi matongena democracy gi rights isagi hak adu Bharat Sarkar na matpani haike mahana makhata na hai ngase ekhoina Sekmai Bazar da wakan mifam phamlibasi National Highway da maning tamna satpa yahanbiyo haibani ngarang su sanariba kuki lal hobo singa Bharat lengaka wadi sana khre su makhata na sangdokpa yaroi haiduna cabinet mifam na warep laukibada natana assembly mifam na warep lauduna Bharat lengakta thakrabani adubu masigi mayakta su sahi ama sangdokre loinana National Highway da free movement yahangani hairaga masigi onna tainabada su sahi ama amuk sangdokibasi yaningda haina phongdokhe mahana hai kukijo council na July 15 da lauthokiba wafam amada Meitei ekhoi National Highway da satpa yaroi haikiba leite haiki aduga ngarangna kukijo council na National Highway da Meitei satpa yaroi haiduna athingba amuk thamlaklei masina takpudi Meitei phurup asi makhoi gi agenda puthoknabagi damak football ole masi ekhoini yagadra yaningadra ekhoi Manipur da indigenous phurup ama oina leiribani adubu makoina sananingu moongda sanariba asi center gi lenga asi kuki singi makhada leire haba takpani National Highway haba city center na ngak senbagi thabak tawgadabani adubu lawpham thokpa thodang asi lawbangamdana leiriba asi karigino haba wahangsu hangkhe su agreement da yauriba hiram sing mapung phana sana hangani sarkar na honaribasi lamdamsi da shanti purakna bani haina CS na phongdokre Bharat Sarkar amasung kuki su militant singi marakta su agreement sign tawnakiba silamda masida ing tappa hanjinnabani su agreement da yauriba sing mapung phana sana hangani haina Manipur Sarkar ki Chief Secretary PK Goyal na ngasi city convention da pangthokiba teachers day thoromge sideline da pawmising na hangkiba wahangi pakum da phongdokre lebasigi president oiramba Dr. Radhakrishnan gi mapokumon ga mari lenana ngasi lebak sinba thongna pangthokliba teachers day gi thorom state asigi oina su Manipur Sarkar gi Department of Education as Higher and Technical Education, Adult Education amasung SCERT na sinduna state ki thakta Imphal East ki Palace Compound Labor City Convention Center da pangthokre thoram aduga mari lenana National Teachers Award da Gari Upper Primary School gi oja toijam masa sana aduga State Teachers Award 2025 tana high school amasung upper primary oja nipan da piki award asida momento citation amasung case award sing yauri haidi thoram adugi sideline da pawmising na hangkiba amaga mari lenana Chief Secretary PK Goyal na phongdokhibada ngarang Bharat Sarkar state government amasung kuki su militant singi marakta su agreement sign tawnaduna sahi ama sangdokhiba du lamdam asida ing tappa hanjinna bagidamaktane su agreement da yauriba wafam sing mapung phana sana hangane sarkar na honariba singase lamdam asida shanti tangdu leitaba amasung sakhotpa purakna bagidamaktane su militant sing aduna agreement adu da yauriba wafam sing adu nga ngasatkadabane lamdam asida ing tappa amasung shanti leiba haibasisu miyamgi apambane haike tampaki district singi lonabada hojik leiriba buffer zone asi shanti amasung tangdu leitaba phibam puraknaba makhatana thamkigani haina kukijo council gi makedagi phongdokhiba aduga mari lenana angkhiba amada Chief Secretary sina makhatana haikibada tawgodaba sing adudi agreement aduda in written oina yauribani panghaida haibana di yaroi haike Manipur gi ngamkhai kainaba India government senba lalong ni haina phongdorakre houkhre sahi 2024 gi February 18 da so suspension of operation gi matam loikraba matung India amadi kuki militant group singa su gi matam sahi amaga amuk sangdokliba asi Manipur da khundaminariba kanglup masel nungsinadunaba amadi Manipur gi ngamkhai kainaba India government na senba lalong ni haina Kaksing District United Clubs Organization KADUCO na press Thadou pa serula mana hairi
Meghalayada inner land permit system sana hanaba taksinkhre. Meghalayada Chief Minister Conrad Sangmana New Delhi da Union Home Minister Amit Shah unakibagalunana state aduda inner land permit system sana hanaba taksinkhre. Sangmana Meghalaya ki tokhaiba kadar amas lai hanaba gi wafam taksinkibagalunana khasi amadi garo lonbu constitution ki nipan saba schedule da chalhanaba taksinke. Manipur, Nagaland, Mizoram amadi Arunachal Pradesh chanabagum Meghalaya da so inner land permit system sana hanaba gi wafam pukhat ke hauze oina all India services ki kadar da Assam amasung Meghalaya ki kadar punsilba maramna tokhaiba Meghalaya ki kadar lehanbina bagi wafam pukhat ke khasi amadi garo lonbu constitution ki nipan soba schedule chanhan bagi matang da mahana hai ke Meghalaya assembly na hiramasi ki matang da resolution ama pass taw ki bagalunana central government ta kyar khana memorandum pisin ki laikhidraba PS Sangma gi mingda New Delhi gi lambi ama maming thonbina bagi wafam so mahana pukhat ke Pakistan की न्यूक्लियर वारहेड चामक हुमद्रा लेरंब थेंगनादे हाइदे Pakistan की न्यूक्लियर वारहेड चामक हुमद्रा लेरंब थेंगनाखिबा मरमना युमलोनारिबा इंडिया दा चावना नुंगनांगबा पोखले रिपोर्ट अमगी मतुंगिना पाकिस्तान की अरोनबा न्यूक्लियर वेपन्स प्रोग्राम क्यामरम पाइखटपा मरमना मतुंग तारकपदा पाक सन माहन ताहनबा ngamba खुलाई क्यामरम पुथोरपा याय हाइदे कुमजा 1999 दा यूनाइटेड स्टेट्स की डिफेंस Intelligence Agency na kumja 2020 phawbada Pakistan ki nuclear warhead homfuda ki marphu phawba leiraba yai hana phongdokhibani adabu wafam adugi ona tainaba moongda Pakistan na aronu moongda nuclear weapons program pak sana paikhat kibaga lunana hauze nuclear warhead samaga humudra semgat pangam lehari Entrance test की result चनब यारो है फोंदोखरे सही अनि की ओइबा diploma in elementary education तमनबगिदमक that center तरादा पांगथोकिबा entrance test की result लाउथोकपदा candidate सिंगी ममिंग मथा roll number category अमदे mark यारोक्तबना entrance test अदु अरान मोंगद चथरे हैब खंगले मरमसिना inquiry committee सेमदुना थिगत्रेबा फावबा entrance test की result अदु चनब यारो अमदे admission की थबक थरम पुनमक थिंजिलगनि हाना Democratic Students Alliance of Manipur देसाम फोंदोरकले देसाम की सेक्रेटरी एजुकेशन ओइनाम रोमेश ना हाई अगस्त 13 that center तरादा पांगथोकिबा entrance test की result हाइदोरपदा अरानबा थवों के सथरे हैबगी मयक सेंगबा खुदम फंगले हादे